ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯇꯦꯔꯣꯔꯤꯖꯝꯒ ꯃꯔꯤ ꯂꯩꯅꯗꯦ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅꯤ ꯀꯥꯡꯂꯨꯞ ꯑꯅꯤ ꯌꯥꯁꯤꯟꯅꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯁꯦꯝꯕ ꯋꯥꯒꯅꯤ ꯍꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯖꯨꯀꯦꯁꯟꯗ ꯐꯤꯚꯝ ꯁꯣꯛꯄ ꯁ꯭ꯇꯦꯠ 8ꯀꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯌꯥꯎꯔꯦ ꯀꯣꯚꯤꯗꯀꯤ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯂꯤ ꯉꯁꯤ ꯈꯛꯇꯗ 60 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯃꯥꯂꯦꯝꯒꯤ ꯂꯥꯟꯖꯥꯎ ꯅꯛꯁꯤꯜꯂꯛꯂꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯆꯪꯖꯐꯝ ꯄꯤꯔꯤꯕ ꯃꯤꯖꯣꯔꯥꯝꯅ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ HIV/AIDS ꯅꯥꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯦ ꯁꯨꯠ ꯑꯦꯠ ꯁꯥꯏꯠ ꯑꯣꯔꯗꯔꯒ ꯂꯣꯏꯅꯅ ꯐꯥꯔꯃꯔ ꯁꯦꯐꯇꯤ ꯖꯣꯟ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯣꯚꯤꯗꯀꯤ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯂꯦ ꯉꯁꯤ ꯈꯛꯇꯗ 60 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ ꯂꯥꯏꯆꯠꯀꯤ ꯐꯤꯚꯝ ꯇꯞꯅ ꯇꯞꯅ ꯂꯨꯁꯤꯜꯂꯛꯂꯦ ꯂꯩꯉꯥꯛꯅꯁꯨ ꯃꯤꯌꯥꯝꯅꯁꯨ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯂꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏꯗꯧꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯅ ꯐꯪꯕ ꯂꯩꯉꯥꯛꯀꯤ ꯄꯥꯎ ꯑꯃꯅ ꯉꯁꯤ ꯈꯛꯇꯗ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ 60 ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯉꯔꯥꯡꯅ ꯃꯤꯑꯣꯏ 18 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯑꯄꯨꯟꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯁꯤ 112 ꯁꯨꯈ꯭ꯔꯦ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎꯅ ꯍꯥꯏ ꯉꯔꯥꯡꯗꯤ ꯁꯦꯝꯄꯜ 55 ꯇꯦꯁꯠ ꯇꯧꯕꯗ ꯃꯤꯑꯣꯏ 18 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯒꯉꯁꯤꯅ ꯁꯦꯝꯄꯜ 119 ꯇꯦꯁꯠ ꯇꯧꯕꯗ ꯃꯤꯑꯣꯏ 60 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯅꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯒꯤ ꯆꯥꯡ ꯑꯁꯤ 15% ꯑꯣꯏꯗꯨꯅ ꯉꯔꯥꯡꯗꯒꯤ ꯍꯟꯊꯩ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯅꯔꯁꯤꯡ ꯀꯣꯂꯦꯖ ꯑꯃꯗꯁꯨ ꯃꯍꯩꯔꯣꯏ ꯈꯔ ꯄꯣꯖꯤꯇꯤꯚ ꯑꯣꯏꯁꯤꯜꯂꯛꯄꯅ ꯀꯣꯚꯤꯗꯀꯤ ꯀꯦꯁ ꯍꯦꯟꯒꯠꯂꯛꯄꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯀꯣꯚꯤꯗ ꯂꯥꯏꯆꯠꯀꯤ ꯀꯦꯁ ꯍꯟꯊꯔꯛꯂꯤ ꯑꯦꯛꯇꯤꯚ ꯀꯦꯁ 5,512 ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯑꯣꯏꯅ ꯃꯤꯑꯣꯏ 2 ꯈꯛ ꯁꯤꯈꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯅ ꯊꯥꯗꯣꯔꯛꯄ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯇꯦꯔꯣꯔꯤꯖꯝꯒ ꯃꯔꯤ ꯂꯩꯅꯗꯦ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅꯤ ꯀꯥꯡꯂꯨꯞ ꯑꯅꯤ ꯌꯥꯁꯤꯟꯅꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯁꯦꯝꯕ ꯋꯥꯒꯅꯤ ꯍꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯥꯡꯂꯨꯞ ꯑꯅꯤ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯂꯩꯉꯥꯛ ꯁꯦꯝꯕ ꯋꯥꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯄꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯕ ꯉꯝꯈꯩ ꯄꯔꯤꯡ ꯃꯄꯨꯡ ꯐꯥꯅ ꯁꯝꯕꯜ ꯈꯥꯕ ꯉꯝꯗ꯭ꯔꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯔꯥꯡꯅꯕ ꯐꯤꯚꯝ ꯍꯦꯛ ꯊꯣꯔꯛꯄꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯄ ꯊꯦꯡꯅꯩ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯩꯇꯩꯁꯤꯡꯗ ꯀꯣꯇꯥ ꯄꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯔꯛꯄ ꯃꯅꯤꯄꯨꯔꯗ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯊꯣꯛꯄ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 3-4 ꯍꯦꯟꯅ ꯆꯪꯕ ꯌꯥꯎꯈꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯎꯪꯈꯠꯅꯕ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯅꯥꯀꯜ ꯑꯅꯤ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯇꯣꯉꯥꯟ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯦ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯊꯥꯛꯇ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯕ ꯃꯔꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯀꯨꯝꯖꯥ 2019ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯃꯃꯥꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯅꯨꯄꯤꯁꯤꯡꯗ ꯔꯤꯖꯔቬꯁꯟ ꯄꯤꯕꯒꯤ ꯋꯥꯐꯝ ꯂꯩꯈꯥꯏ ꯇꯥꯔꯒ ꯀꯨꯝꯖꯥ 2019ꯗ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯅꯤ ꯑꯆꯨꯝꯕ ꯃꯑꯣꯡꯗ ꯄꯥꯏꯈꯠꯀꯗꯕ ꯊꯧꯔꯥꯡ ꯑꯣꯏꯕꯅ ꯃꯥꯏꯀꯩ ꯑꯃꯠꯇꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ ꯉꯝꯈꯩ ꯋꯥꯡꯃꯗꯒꯤ ꯃꯤꯇꯣꯞ ꯀꯌꯥ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯂꯩꯉꯥꯛꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯤ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯔꯥꯜ ꯁꯤꯔꯛꯄ ꯂꯩꯈꯤ ꯑꯣꯏꯗꯕ ꯋꯥꯐꯝꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯔꯥꯜ ꯀꯌꯥ ꯁꯤꯔꯛꯈꯤꯕ ꯇꯥꯔꯒꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯆꯨꯝꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ パイꯈꯠꯀꯅꯤ ꯉꯝꯈꯩ ꯋꯥꯡꯃꯗꯒꯤ ꯂꯣꯟꯅ ꯆꯪꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯙꯔꯃꯁꯥꯂꯥ ꯑꯃ ꯑꯣꯏꯅ ꯂꯧꯕ ꯆꯨꯝꯗꯦ ꯀꯅꯥꯒꯨꯝꯕꯅ ꯏꯟꯗꯤꯌꯥꯗ ꯆꯪꯂꯛꯀꯦ ꯍꯥꯏꯔꯕꯗꯤ ꯑꯦꯝꯕꯦꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯚꯤꯖꯥ ꯂꯧꯔꯒ ꯆꯪꯂꯛꯄ ꯌꯥꯒꯅꯤ ꯂꯩꯕꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯂꯥꯛꯀꯗꯕ ꯃꯔꯝꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯅ ꯈꯨꯟꯅꯥꯏꯗ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡ ꯂꯥꯛꯁꯤꯟꯅꯕ ꯀꯔꯤ ꯀꯔꯝꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯁꯤꯡꯅꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯌꯣꯛꯅꯕ ꯇꯥꯔꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯂꯩꯕ ꯇꯉꯥꯏꯐꯗꯦ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯃꯔꯛꯇ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯥꯛꯇ ꯑꯈꯟꯅꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯇꯨꯅ ꯉꯝꯈꯩ ꯋꯥꯡꯃꯗꯒꯤ ꯂꯣꯟꯅ ꯄꯨꯁꯤꯜꯂꯛꯄ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤ ꯋꯦꯁꯠ ꯕꯦꯡꯒꯣꯜ ꯑꯃꯗꯤ ꯀꯦꯔꯂꯥ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯇ ꯅꯥꯔꯀꯣꯇꯤꯛ ꯀꯟꯇ꯭ꯔꯣꯜ ꯋꯤꯡ ꯍꯥꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯗ꯭ꯔꯒ ꯐꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯂꯣꯟꯅ ꯗ꯭ꯔꯒ ꯄꯨꯁꯤꯜꯂꯛꯄ ꯑꯃꯗꯤ ꯂꯂꯣꯟꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯣ ꯀꯌꯥꯃꯔꯨꯝ ꯂꯩ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥ 5-6ꯀꯤ ꯃꯅꯨꯡꯗ ꯗ꯭ꯔꯒ ꯄꯨꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯂꯂꯣꯟꯕꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯈꯤ ꯕꯤꯖꯦꯄꯤꯒꯤ ꯑꯅꯧꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯟꯕꯒꯤ ꯃꯇꯥꯡꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯟꯕꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯈꯤ ꯃꯥꯂꯦꯝꯒꯤ ꯂꯥꯟꯖꯥꯎ ꯅꯛꯁꯤꯜꯂꯛꯂꯦ ꯃꯥꯂꯦꯝꯗ ꯑꯍꯨꯝꯁꯨꯕ ꯂꯥꯟꯖꯥꯎ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯦꯟꯠ ꯄꯤꯇꯔꯁꯕꯔꯒꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯋꯥ ꯉꯥꯡꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯛꯇ ꯂꯥ ꯁꯣꯛꯅꯔꯤ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇꯁꯨ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥ ꯁꯣꯛꯅꯔꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯤꯡꯉꯥꯏꯅꯤ ꯔꯁꯤꯌꯥꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕ ꯂꯩꯕꯥꯛꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯤꯂꯤꯇꯔꯤ ꯑꯃꯗꯤ ꯇꯦꯛꯅꯤꯀꯦꯜꯒꯤ ꯂꯝꯗ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯨꯊꯣꯛꯅꯕ ꯂꯣꯏꯅꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯂꯤꯇꯔꯤ ꯄꯔꯁꯅꯦꯜꯁꯤꯡ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ
shoot at site order ka loinana farmer safety zone lauthokadabani haina kokomina phongdorakli. Bisnupur district ki high canal da leiriba SSB security line dagi meter 30 rom tamak lapna leiba jaga amada kukisu militant singna Fubaladagi ning 1000 billion kaubat laumi amabu nongmaina kaptuna sokan kiba thodok adubu kokomi gi maikaidagi akan mamaongda condemn tawrakli loinana kokomi gi maikaidagi local farmer group sing amasung victim family singda solidarity uladuna tongan ba demand taruk thabakta onthoknaba Manipur sarkar da taksilakli hairiba demand sing adudi maru oina suit at site order ga loinana farmer safety zone lauthokadabani civilian sing ngak sen mangamdabagi asoiba du kanano haibadu lepthoknaba khudakta transparent investigation chathagadabani High Canal Zone da khutsukulai matik chana pairaba permanent security infrastructure thamgadabani Lomi sing akib amata yauduna maitai lofam singdagina traditional food boundary fauba lawu singu yahangadabani security patrol kangkhat hangadabani medical amadi economic support pigadabani hairi Myanmar refugees sing changjafam piriba Mizoram na India da khwaidagi wangna HIV AIDS naba state oire Myanmar gi refugees sing mapung fana changjafam piriba amadi north east ta achoba drug ki makol ama oiriba Mizoram na lebaga sigi oina HIV AIDS khwaidagi masing yamna naba state oire masigi heng mathangda Nagaland oire National AIDS Control Organization NACO gi data matung ina Mizoram amasung Nagaland state ani asi lebak asigi oina leiriba National Prevalence Rate 0.20 PC dagi yamna wangkhatna chahi 15 dagina 98 phawbada leiriba adult singi prevalence rate asi yamna wangna leiri Official data asigi matung ina Mizoram da HIV AIDS adult prevalence rate asi chada 2.73 oiri aduga Nagaland na chada 1.37 oiri Manipur gi oina di chada 0.87 Meghalaya da chada 0.43 Tripura da chada 0.37 aduga Arunachal Pradesh da 0.25 oiri adubu hairiba rate sing asi Mizoram amasung Nagaland ga yengnabada nemba taragasu national average oina leiriba 0.20 gi chang asidagi di hena wanglibane Assam gi oina di HIV AIDS ki adult prevalence rate asi 0.13 aduga Sikkim dana chada 0.11 da leiri hairiba state sing asi national average tagi hena tathana leiri Mizoram da nauna HIV AIDS na bagi masing ka hena wangkhalakpa asi kamari leinana Mizoram gi Health and Family Welfare gi Minister Lalrin Puina hairiba sing asi mapung fana deal tawnaba punna hotnamina naba appeal Twkhre Aizol da leiba Mizoram State AIDS Control Society da pangthokiba governing body gi meeting da Minister asi maikaidigi state adugi adult sing da HIV AIDS na bagi chang asi mapung fana control tawnaba mathau taba thabak sing paikhatnaba khangankhre Education da phibam sokpa state taret ki manungda Manipur yaure Lebak asigi education ki phibam sokpa state taret ki manungda Manipur yaure education da phibam soksilakpana maram oiraga class 10 amasung class 12 ki common board lehenaba Ministry of Education na recommend tawkiba state taret ki manungda Manipur yaure atay state sing adudi Andhra Pradesh Assam Kerala Odisha Telangana amasung West Bengal ni Hauzik lebak asida punna school examination board humfu taruk lei masigi manungda national level gi board ahum amasung state level gi board humfu humdoi yauri state level gi board humfu humdoi gi manungda yangkhai marina regular ni amasung tarani thoina open board ni makok thongma board kuntra humdoi na lebak asigi apunba mahiroi singi chada maudra taret konsinba ngamli lemhoriba mahiroi supna gi chada ahum khak aduna board kuntra humdoi na konsili haina ministry gi report amana phongdorakli Hiramasi matangda School Education Secretary Sanjay Kumar na high school gi thakta mahi tamliba mahiroi singi khudong chanaba class 10 amasung class 12 ki common board lehenba mathau tare common board leitabana afaba mahiroi puthopa ngamdabagi maong ama uba phangle maram aduna education da phibam soksilakba state tareta class 10 amasung class 12 ki common board lehenaba recommend tawkhibani kumza English ngani kunmari da India gi apunba oina class 10 da mahiroi lakh kuni thoi ga lising tara taret fail oikhi class 12 ta mahiroi lakh kun lising tara taruk fail oikhi masing yamlaba mahiroi sing fail oibagi thawong asi nungnang ba pokningai ni haidi